हमारा मोदी भगवान है और अमित शाह भगवान है और मोदी राम और अमित शाह कृष्ण मशाना मशाबु नन बायोलॉजी नि हाइजबा अदुगा मशाना मशाबु विश्वगुरु नि हाइना चौथोकजबा मी अमतन महाबु मी अमा ओइना थाबीदबा सर्कस की योंग अमगुमना ट्रीट तौबीबा असिगुम निपासिनी अखोगी इंडिया की प्राइम मिनिस्टर मी हाटप चेनरुबगीदमक्ता मशागी मरै पाक्थबा कुइदा चंगनखिदबा गुजरात मशा हौजिकना इंडिया की होम मिनिस्टर ओइरिबा अमित शाह leipak ngaklibadi do haiduna ngakliba makhoi ani gi wakhalda kauraga manipur gi MLA mantri singbu sinnaning mong sinnari base makhoi ani gi wakhalda manipur se kari haina khalangmani chokhat taba chinglai pak macha sing asidi kuki ga maitai ga mohanahan naga ga kuki ga mohanahan phur macha sing digin hauraga achow phur phaw amu hatok nahal khara lemhau ba dun amuk Indian Army Indian Paramilitary Force thajun dun amu hatu halaga mayang macha singdigi hauraga mito miran sa sing pushinduna mafam masida indigenous people amagumna tahanduna kanglei paki obi history bu pumut muthat pasini makhoi gi pandam mashi makta manipur gi political leaders sing asina center gi yakka induna makhoi na haiba natra badi haiduna center gi yakka ta bungai dun leribna khoi gi sizin nadraba sizin nabe yadraba ko aduni ai khoi na khwaida gi amu hena ngakli badi yam usit mandre yam hemangre ba yam hem innovation khoi sum ta da si yam na son no we ba kai no da manipur gi issue yam je packing the issues na ko ai ne haje bu leipa am gi watho am lai di watho tu matang lo silaga watho am ta leitana nungai ne leiba leipak tu ne ba afaba governance size state ki to je ba state ki di khana ningai bu leitre di अखोगी चीफ मिनिस्टर जो लेरीरा लेट्रीरा खंगदेको अदगिदी कना नो लेबांगाई जिसु मेन जु तादे मियाम खंगदना हंगु जु मोन थोगम खुमै चानाबदि हम चानादबा सोमदा मयाम पा येंगरिसिना काउंसिल ऑफ मिनिस्टर एक्सपांड तोर पुयाय सुंदरा अदु वफम दे केम याव मरु ओइना पोनिदना अदु केम यावदे अददी सेंसस तौदिन वांदे नारसिस तौबियु देयर इज द वॉइस ऑफ द पीपल नत्रा अददी कोकोमिना डेडलाइन पीरी IDP की मैम यावरी लोई तोथोगा करीम तहें मसी वाफमसी पन्नदना IRB की हांगबगी मसी करी मरी लेनरी के सिते तौरिस को मणिपुर के सिक्योरिटी सिचुएशन के करी मरी लेनरी के बा अदुना नाउ द क्वेश्चन इज तौब तारादी अखोई याम सुनमन लेदिने आइना सिगी जे जोसि हाइनिंग बे ममदि केनोदा हौगी बा 4 सेप्टेम्बर दा यूनियन होम मिनिस्टर गा सूद लेबा कादा जिंग वारी सानबदा मोय यानब मोय सोय तंगदना पॉइंट तरु पुथोंनाय नत्रो एग्रीमेंट तो नत्रो हाईवे हांगदोपा IDP जिंग सटपा अदगिदी वायलेंट एक्टिविटीज तौदबा अदगिदी मोयगी मरक्तु दा करिगुंबा फॉरेन गी अतोपा इलीगल इमिग्रेंट सारोमदी डिपोर्ट तौबा अदगिदी एक्सटॉर्शन तौदबा सि मयामजी खुलाई थमजनबा अदे मोयगी डिजेनेटेड केमदु खर चंगल होंबा माफा हमासिंग हंदबा गाइदो यानदना सिग्नेटरी वोय नेमी दैट वाज 4 सेप्टेम्बर क्याम कुइरे मो मसी बोदा नोरे सिंगल मोय यानायो पोटो दिन पुट इनटू प्रैक्टिस एट ऑल अदु अखोइदे सुम सि अखोइगी लेंगा को पंगे तो यंत्रो हाबिदि मोयना अदुमाइना वारी सारगा पीरिबा मोय यानारिबा पॉइंट तरुक तु हौगदे लोइबो लोइ तोबदा मणिपुरी शांति नान वोय लेरेबो अदुना सुपन पंदे अखोई स्टेट चपना जु कइम हाइदे अदुगा यानगी बो पोतो हजबो कइम तौदे अदुगा अखोइदा शांति पुरो से अखोई मी पंगमन बगिनेबा ए केदो बो शांति पुरो बो वादो खोइदा हारे कनो नाउ द बॉल इज इन द कोर्ट ऑफ यू नो स्मा हाइगी बदु तौबियु मसाना शांति दुम वेरनी अखोइ जु मतेंग पांगे हाइ लोरेना कइम तौदे अदगिदी शांति थुगाइरिबा शांति पुरोपा नत्रगा थुगाइबदुदी कना ngамदोइनो लेरिबा चीफ सेक्रेटरी DGP यूनिफाइड कमांड नत्रा मोइना तुमिन लेरे अदगिदी हाना खनरंबा तोपदु सोमदमो तोपो मु खनरे आइदी याम लुबा तंजानेबा अदुदा खंगुदन कौबुजे मियामना दियाम एक्सपेक्ट तवेबा यस करिगुंबा खरा हेना खरा सीरियस होइबा चीफ मिनिस्टर जो अनो पाइखले अदे सरकार पाइरा अमनिना
ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯔꯛꯀꯅꯤ ꯈꯣꯠꯅꯤ ꯍꯥꯏꯕꯒꯤ ꯋꯥꯔꯤꯁꯦ ꯁꯨꯛꯌꯥꯎ ꯌꯥꯎꯗꯦꯕ IRB ꯈꯜꯂꯁꯨ ꯌꯥꯕ ꯈꯟꯗꯁꯨ ꯌꯥꯕꯗꯨꯒꯤ ꯋꯥꯐꯝꯗ ꯏꯝꯄꯣꯔꯇꯦꯟꯁ ꯀꯩꯗꯧꯕꯩ ꯄꯤꯗꯣꯏꯕ ꯑꯗꯒꯤ ꯗꯦꯜꯂꯤꯅ ꯑꯩꯈꯣꯏꯒꯤꯁꯤ ꯂꯩꯉꯥꯛꯄ ꯍꯩꯔꯔꯣꯏ ꯑꯩꯅ ꯍꯥꯏꯕꯒꯤ ꯋꯥꯈꯟꯗ ꯃꯣꯏꯅ ꯀꯧꯃꯟꯈ꯭ꯔꯦꯕ ꯁꯤꯁꯨ ꯀꯧꯃꯟꯈ꯭ꯔꯗꯤ ꯍꯧꯖꯤꯛꯀꯤ ꯄꯣꯠ ꯈꯟꯅꯔꯤꯕ ꯄꯣꯠꯇꯨꯒꯤ ꯑꯣꯏꯔꯗꯤ ꯀꯧꯗ꯭ꯔꯁꯨ ꯌꯥꯏ ꯀꯩꯅꯣ ꯇꯦꯂꯤꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯁꯨ ꯌꯥꯏꯅ ꯏꯔꯥꯡ ꯊꯣꯜꯂꯒ ꯑꯩꯈꯣꯏꯁꯦ ꯃꯁꯥꯅ 355 ꯂꯩꯔꯗꯤ 355 ꯂꯩꯔꯗꯤ 355 ꯌꯥꯎꯔꯤꯁꯤ ꯁꯤꯕꯥꯏ ꯊꯥꯖꯤꯟꯒꯗꯕꯅꯤ ꯌꯥꯎꯔꯦ ꯊꯥꯖꯤꯜꯂꯦ ꯑꯗꯒꯤꯗꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯂꯣꯏꯅꯃꯛꯁꯤ ꯃꯣꯏꯅ ꯄꯥꯏꯗꯧꯅꯤ ꯄꯥꯏꯔꯦ ꯌꯨꯅꯤꯐꯥꯏ ꯀꯃꯥꯟ ꯑꯣꯏꯒꯦꯔꯥ DGP ꯑꯣꯏꯒꯦꯔꯥ ꯆꯤꯞ ꯁꯦꯀ꯭ꯔꯦꯇꯔꯤ ꯂꯣꯏ ꯄꯥꯏꯔꯦ ꯑꯗꯩ ꯃꯊꯪꯗ ꯑꯃꯨꯛ ꯍꯥꯏꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤꯒꯨꯝꯕ ꯁꯤꯒꯤ 355 ꯃꯅꯨꯡꯁꯤꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯃꯊꯛꯇ ꯊꯝꯃꯒ ꯑꯗꯒꯤ ꯃꯥꯒꯤ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯃꯤꯅꯤꯁꯇꯔꯁꯨ ꯊꯝꯃꯒ ꯀꯟꯁꯔꯟ ꯑꯣꯐꯤꯁꯔ ꯃꯌꯥꯝꯁꯤꯡꯁꯦ ꯁꯦꯟꯇꯔꯒꯤ ꯗꯤꯔꯦꯛꯇꯤꯞꯁꯇ ꯒꯕꯔꯅꯔꯅ ꯁꯤꯖꯤꯟꯅꯅꯤꯡꯕ ꯁꯤꯖꯤꯟꯅꯕ ꯑꯗ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯃꯃꯥꯡꯗꯅ ꯃꯣꯏ ꯂꯩꯉꯥꯛꯄ ꯂꯩꯕꯒꯤ ꯃꯑꯣꯡ ꯃꯥꯟꯕꯒꯤ ꯄꯣꯠꯇꯨꯅꯤꯅ 355 ꯍꯥꯏꯔꯤꯁꯦ ꯑꯟꯗꯤꯀ꯭ꯂꯦꯌꯔ ꯇꯧꯔꯁꯨ ꯌꯥꯏ ꯍꯥꯏꯔꯤꯅ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯑꯃ ꯌꯥꯎꯔꯤꯕ ꯑꯗꯨꯗ ꯁꯤꯒꯤ 355ꯁꯦ ꯀꯔꯝ ꯀꯥꯟꯗ ꯊꯝꯒꯗꯒꯦ ꯍꯥꯏ ꯀꯥꯟꯗ ꯏꯟꯇꯔꯅꯦꯜ ꯗꯤꯁꯇꯔꯕꯦꯟꯁ ꯂꯩꯔꯀꯥꯟꯗ ꯊꯝꯒꯗꯕꯅꯦꯕ ꯑꯗ ꯃꯅꯤꯄꯨꯔꯗ ꯏꯟꯇꯔꯅꯦꯜ ꯗꯤꯁꯇꯔꯕꯦꯟꯁ ꯂꯩꯔꯦ ꯍꯥꯟꯅ ꯃꯩꯇꯩꯒ ꯀꯨꯀꯤꯒ ꯇꯣꯛꯅꯈ꯭ꯔꯗꯤ ꯀꯔꯤꯝ ꯂꯩꯇ꯭ꯔꯦꯅ ꯅꯥꯒꯥꯒ ꯑꯃꯨꯛ ꯇꯧꯍꯟ ꯌꯥꯏꯅ ꯍꯧꯖꯤꯛꯇꯤ ꯅꯥꯒꯥꯒ ꯑꯃꯨꯛ ꯇꯧꯔꯕꯅꯤꯅ ꯏꯟꯇꯔꯅꯦꯜ ꯗꯤꯁꯇꯔꯕꯦꯟꯁ ꯂꯩꯔꯦꯅ ꯏꯟꯇꯔꯅꯦꯜ ꯗꯤꯁꯇꯔꯕꯦꯟꯁ ꯂꯩꯇ꯭ꯔꯗꯤ 355 ꯊꯝ ꯌꯥꯗꯦꯕ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯁꯥꯟꯇꯤ ꯑꯣꯏ ꯂꯩꯔꯗꯤ 355 ꯊꯝꯁꯨ ꯌꯥꯗꯦꯕ ꯑꯗꯨꯅ ꯁꯤ ꯂꯣꯏꯔꯒ ꯀꯥꯏꯗꯅꯣꯝꯁꯨ ꯇꯧꯔꯛꯈꯤꯅꯤ ꯃꯊꯪ ꯁꯤ ꯁꯨꯝ ꯃꯦꯟꯇꯦꯟ ꯇꯧꯅꯕ ꯍꯣꯠꯅꯔꯛꯄ ꯑꯗꯒꯤ ꯃꯣꯏ ꯏꯟꯇꯦꯟꯁꯟꯁꯦ ꯌꯥꯝ ꯀ꯭ꯂꯤꯌꯔ ꯑꯣꯏꯕꯅꯦ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯀꯤ ꯕꯦꯟꯗꯥꯏꯠ ꯐꯥꯕꯗꯣ ꯁꯦ ꯃꯥ ꯐꯥꯕꯁꯤꯗ ꯑꯗꯨꯝ ꯅꯦꯁꯅꯦꯜ ꯆꯦꯅꯦꯜ ꯃꯌꯥꯝꯗ ꯅꯩꯅꯀꯥꯟꯗꯗꯤ ꯄꯣꯠꯇꯨ ꯌꯥꯝꯅ ꯂꯨꯅ ꯅꯩꯅꯗ꯭ꯔꯥ ꯅꯩꯅꯕꯁꯨ ꯊꯣꯛꯏꯅꯦꯕ ꯑꯗꯨ ꯃꯥꯅ ꯃꯁꯥꯅ ꯑꯗꯨꯝ ꯄ꯭ꯔꯦꯁꯟ ꯇꯥꯎꯊꯣꯛꯑꯦ ꯀꯩꯁꯨ ꯏꯟꯗꯤꯌꯥꯗ ꯑꯀꯥꯏꯕ ꯂꯩꯕ ꯅꯠꯇꯦ ꯀꯩꯁꯨ ꯅꯠꯇꯦꯅ ꯑꯗꯣ ꯑꯃꯦꯔꯤꯀꯥꯒꯤ ꯗꯤꯐꯦꯟꯁ ꯁꯦꯀ꯭ꯔꯦꯇꯔꯤ ꯂꯥꯛꯑꯒ ꯀꯨꯏꯗ꯭ꯔꯤꯗꯅ ꯎꯅꯈꯤꯕꯗꯣ ꯃꯣꯏ ꯃꯅꯨꯡꯗ ꯀꯩꯗꯧꯔꯤ ꯑꯃ ꯇꯧꯔꯤꯗꯤ ꯏꯁꯝ ꯁꯝꯅ ꯃꯣꯏ ꯒꯦꯝ ꯑꯃꯗꯤ ꯌꯥꯝ ꯆꯥꯎꯕ ꯄ꯭ꯂꯦ ꯑꯃꯗꯤ ꯇꯧꯔꯤꯑꯕ ꯑꯩꯈꯣꯏ ꯃꯤꯌꯥꯝꯗ ꯁꯨꯛꯈꯪ ꯈꯪꯍꯟꯗ꯭ꯔꯕ ꯑꯃ ꯑꯗꯨꯒꯤ ꯄꯣꯠꯇꯨꯗ ꯅꯦꯁꯅꯦꯜ ꯏꯟꯇꯔꯦꯁꯇ ꯇꯧꯖꯔꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯏꯟꯇꯔꯦꯁꯇ ꯀꯥ ꯍꯦꯟꯅ ꯁꯣꯜꯂꯛꯄ ꯄꯣꯠꯁꯤꯗ ꯑꯩꯈꯣꯏꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯂꯣꯏꯅꯃꯛ ꯃꯃꯥꯡꯒꯤ ꯑꯣꯏꯒꯦꯔꯥ ꯍꯧꯖꯤꯛꯀꯤ ꯑꯣꯏꯒꯦꯔꯥ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯒ ꯃꯣꯏꯅ ꯁꯨꯝ ꯌꯥ ꯂꯩꯔꯤꯁꯦ ꯃꯣꯏ ꯗꯦ ꯀꯥꯟ ꯔꯤꯌꯦꯛ ꯑꯦꯅꯤꯊꯤꯡ ꯑꯦꯒꯦꯟꯁ ꯗꯦꯝ ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯃꯣꯏꯗꯤ ꯃꯇꯤꯛ ꯌꯥꯝ ꯆꯥꯗꯕ ꯍꯥꯏꯇꯥꯔꯦꯅꯦ ꯗꯦ ꯑꯥꯔ ꯚꯦꯔꯤ ꯃꯆ ꯏꯟꯀꯝꯄꯤꯇꯦꯟ ꯑꯗꯨꯒ ꯑꯩꯗꯤ ꯗꯦꯜꯂꯤꯅꯁꯨ ꯃꯣꯏ ꯀꯔꯤꯝ ꯍꯩꯔꯣꯏꯗꯕꯅꯤ ꯂꯨꯕ ꯄꯣꯠꯅꯤꯅ ꯃꯣꯏꯅ ꯁꯤꯟꯅꯗꯩ ꯁꯔꯨꯛꯄꯨꯗꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯄꯥꯏꯔꯒ 355 ꯁꯨꯝ ꯊꯝꯒꯦ ꯀꯥꯏꯅ ꯈꯜꯂꯝꯕꯁꯨ ꯌꯥꯏꯑꯕ ꯍꯥꯏꯗꯤ ꯗꯦꯜꯂꯤꯅꯁꯨ ꯊꯥꯖꯗꯕꯒꯤ ꯃꯑꯣꯡ ꯉꯥꯏꯇꯦ ꯀꯧꯕꯩꯁꯦ ꯊꯥꯖꯗꯕ ꯅꯠꯇ꯭ꯔꯣ ꯉꯥꯏꯇꯦ ꯀꯧꯕꯩꯁꯦ ꯄꯔꯥ ꯇꯥꯛꯄ ꯅꯠꯇ꯭ꯔꯣ ꯃꯇꯤꯛ ꯆꯥꯕ ꯑꯣꯏꯔꯗꯤ ꯀꯧꯕꯒ ꯆꯠꯄꯤ ꯄꯣꯠꯇꯦ ꯀꯩꯅꯣꯅꯦ ꯍꯥꯏꯗꯤ ꯃꯣꯏꯅ ꯍꯥꯏꯔꯛꯇꯣꯏ ꯃꯌꯥꯝꯗꯣ ꯗꯦꯠ ꯏꯁ ꯋꯤꯊꯤꯟ ꯗ ꯐ꯭ꯔꯦꯝꯋꯥꯔꯛ ꯑꯣꯐ ꯗ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯁ꯭ꯇꯦꯠꯀꯤ ꯄꯋꯥꯔ ꯃꯅꯨꯡꯗ ꯂꯩꯕ ꯄꯣꯠꯇ ꯃꯣꯏꯅ ꯍꯥꯏꯔꯛꯀꯗꯧ ꯂꯧꯗꯣꯏꯅꯣ ꯑꯗ ꯑꯩ ꯄꯋꯥꯔꯅꯤ ꯀꯩꯅꯣ ꯑꯗ ꯁꯦꯟꯇꯔꯒꯤ ꯍꯥꯏꯔꯀꯥꯟꯗꯗꯤ ꯂꯧꯕ ꯌꯥꯏ ꯑꯗꯨꯒ ꯁ꯭ꯇꯦꯠꯀꯤ ꯂꯩꯖꯔꯤꯕ ꯃꯥꯒꯤ ꯁ꯭ꯇꯦꯠ ꯁꯕꯖꯦꯛꯇꯨꯒꯤ ꯃꯅꯨꯡꯗ ꯍꯥꯏꯔꯛꯄꯗꯗꯤ ꯑꯇꯩ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯃꯋꯥ ꯂꯧꯕꯤ ꯄꯣꯟꯇꯦ ꯀꯩꯅꯣ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯂꯩꯔꯤ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯃꯤꯅꯤꯁꯇꯔ ꯂꯩꯔꯤ ꯀꯟꯀꯔꯦꯟꯗ ꯑꯣꯏꯔꯗꯤ ꯁꯥꯕ ꯌꯥꯏ ꯗꯦꯜꯂꯤꯒ ꯍꯥꯏꯗꯤ ꯁ꯭ꯇꯦꯠꯀ ꯑꯅꯤꯃꯛꯅ ꯄꯥꯏꯕ ꯌꯥꯕ ꯁꯕꯖꯦꯛ ꯃꯌꯥꯝ ꯂꯩꯔꯤꯗꯣ ꯑꯗꯨꯗꯤ ꯋꯥꯔꯤ ꯁꯥꯕ ꯌꯥꯏꯑꯕ ꯃꯣꯏꯁꯨ ꯑꯩꯈꯣꯏꯁꯨ ꯑꯅꯤꯃꯛꯀꯤ ꯗꯥꯏꯇ ꯂꯩꯕꯅꯤ나 ꯑꯗꯨ ꯁ꯭ꯇꯦꯠꯀꯤ ꯁꯕꯖꯦꯛ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨꯗꯤ ꯍꯥꯟꯅꯗꯤ ꯍꯨꯝꯐꯨ ꯇꯔꯨꯛ ꯂꯩꯔꯝꯕꯅꯤ ꯍꯧꯖꯤꯛꯇꯤ ꯍꯨꯝꯐꯨ ꯅꯤꯊꯣꯏ ꯀꯩꯅꯣ ꯂꯩꯕꯅꯦꯕ ꯑꯦꯃꯦꯟ ꯇꯧꯔꯒ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯦꯅꯤ ꯍꯥꯏꯔꯛꯄꯗꯤ ꯃꯋꯥ ꯂꯧꯗ꯭ꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯗꯔꯀꯥꯔ ꯂꯩꯇꯦ ꯍꯥꯏꯒꯗꯧꯅꯦꯕ ꯑꯗꯨ ꯍꯥꯏꯕ ꯉꯝꯗ꯭ꯔꯤꯁꯦ ꯑꯗꯨꯒ ꯁꯦꯟꯇꯔꯅ ꯍꯥꯏꯔ ꯁꯨꯝ ꯇꯧꯔꯤꯁꯦ ꯁꯦꯟꯇꯔꯅꯁꯨ ꯃꯣꯏꯁꯦ ꯂꯩꯉꯥꯛꯄ ꯍꯩꯔꯣꯏꯅ ꯈꯟꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯍꯩꯔꯣꯏꯗꯕ ꯈꯜꯂ ꯂꯩꯕ ꯉꯥꯍꯟꯕ꯭ꯔꯥ ꯑꯃ ꯇꯧꯔꯦꯕ ꯀꯪꯂꯩꯁꯥ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯤꯀꯞ ꯊꯣꯛꯂꯁꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒꯤ ꯃꯉꯥꯜ ꯌꯥꯎꯗ꯭ꯔꯕ ꯑꯥꯏꯗꯤꯌꯥ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯃꯥꯡ ꯊꯥꯗꯨꯅ ꯂꯩꯄꯥꯛ ꯉꯥꯛꯄ ꯉꯝꯂꯣꯏꯗꯕ ꯃꯤꯑꯣꯏꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯄꯣꯂꯤꯇꯤꯀꯦꯜ ꯂꯤꯗꯔ ꯑꯃ ꯑꯣꯏꯅ ꯈꯜꯂꯒꯨꯝꯁꯤ ꯂꯣꯏꯂꯝ ꯂꯩꯉꯥꯛ ꯃꯨꯊꯠꯃꯤꯟꯅꯔꯁꯤ ꯂꯣꯏꯅꯅ ꯏꯟꯗꯤꯌꯥꯅ ꯁꯥꯟꯅꯔꯛꯂꯤꯕ ꯗꯤꯚꯥꯏꯗ ꯑꯦꯟड ꯔꯨꯜꯒꯤ ꯑꯣꯏꯕ ꯄꯣꯂꯤꯁꯤ ꯑꯁꯦ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏ ꯅꯥꯊꯩꯅꯕ ꯍꯣꯠꯅꯔꯁꯤ